Manipur lenga ki employee mo oina tagil pata leiva government blind school da music instructor oina mathau tawriba lamdam asigi Seisakpi huidrom Pusparani mikhal ga mari leinana thamliba chana kanglon sing thugaiduna political party amagi thabak tawbagi maralda suspend Toukhre hiram asiga mari leinana ngasi social welfare department ki director ngangom utamna order ama thokre order asigi matung ina tha asigi tang kungani thoida India gi prime minister Narendra Modi na Imphal da laktuna BJP gi vote khom gi achawba thoram ama luwang sangbam multi sport complex ta pangthokiba thoram amada isai saklubagi damag explanation call thake lenga ki employee ama oina mikhal gi chana kanglon thugaiduna political gi thabak thoram singda yausin bagi matangda akupa warol khangalakna ba matam thake masigi matung tha sigi kungamari da Seisakpi sigi paukhum pikhalake Mahaki paukhumda isai sakpai basi mahaki apambani loinana punsigi tana thanaba yadrabani masigi mathakta angang sing isai tambiba khakta natana miyam gi seva tawbada apen boizari kanagumbana isai sakpiu haina haizarakpa matamda thoina khaludana ayaba piki amadi thoramadu political gi oibani haiba khangkide haina palle tungda Seisakpi asigi paukhumadu matik chadaba amadi peningai oidabaga loinana CEO Manipur na share tawrakiba video evidence adugi ona tainabada oina thoke maramaduna Central Civil Services Classification Control and Appeal Rules 1965 ki makhada Seisakpi Pusparani asi khudaktake suspend tawre haire